Lanjenaribasing mayum-mayumda hanjil-handriba faba tha ama supna IDP CSO amadi mibhamna ngasidagi wakat khongjang sangsinba hokre. Quality laina thabak tawhanba asana engineer singi thaudang oigadabani haina Chief Secretary Punit Kumar Goel na haikre. Lamdam asigi isu singda tokai ba wakhalol na mang tharaga magi aningba apamba singda chatnarabadi mai papa ngamloi haina CCSK gi President Jitendra Ningwambana haikre. Amasung wangkai ayang pali lambi matam sangna semdana lakudigi lambi asigi mafum kayada matam kaktana lambi thimbagi khongjang sangsinkre. Kurumjari ISTV gi pawmiyeng tabirba sing taramna oksari hojik fawbagi maruiba paw sandona pizari lanjenriba sing mayum da hanjil handriba fawba tha ama subna IDP CSO amade mibhamna ngasidege wakat khongjang sangsinba hokre lamboi khongnang khong apunba nupi luki sanglenda pangthopa lanjenriba sing yum da hanjil hanaba hak tanba amade miyoi ama oina hingbagi fundamental right tanba wakat miphamgi ahobu nimita sajiwa relief camp ki IDP sing kokomi amadi tongan ba CSO sing saruk yakhe mefamaduda kokomi gi convener khuraizam athobana hai lengana December fawbada IDP sing masagi yumda hanjil hangeni haina thajaba pikhiba adu thabakta onthoraktaba amade thengthaba kayada Manipur government ta haizabada tabi dabadege miyam punna lepminaba matam yaure haba wakhal aduda khongjang asi sangsinba horakpane man makata na lengana masagi mathau taw haiba yaraktrabade miyamna ilaga tahongadabani haike miyam hak mangbagi phibam asida asum leiba tarakrabadi hingjabagi mahutta namduna munduna lobagi matamsu lakpa yai pandamasi phangnaba kari thabak toba karamba khongjang sangsin kana da wakat kani India gi amadi malimgi miyam da karamna khanghan gani haibasi tanabagi thabaksu wakat khongjang sangsilingai matam asida nungtigi khanagani haike handak sangai festival pangthopada miyam gi apunba pangalna maithiba pike mibhamgi apunba pangal Sangatuna IDP singbu yum da hanjil hanaba honabada aikoi mayam punla yauksin minaba matam oire haibadu khangminrasi haide December thasi gi manungda hanjil hangani haibagi thajabasi lebang miyam da governor masa yauna phamba mifam singda makhoi gi maikai dagi lenga ki maikai dagi tawrani haidana khoida thajaba pirakpagi Matung in Naikosu December Thasing I do not lakuni, I Masigi Thasigi Manunda, Pali Belengasin Kamdona, displaced person singasi, Hanjal Hananaba, Taurang Tauribagi, Habasi Miamna, Kangingba, Abani Hanjananabagi, Taurang Taubada Miama Sisu Madung I do not let Puni, Narang Sangai Festival, Loiga Madung, Nasi the Gidia Koi Numit Haduna, Lebang Miam, Huna Saruya Minarakanda, Lengak Pasingasi Mapam the Ningsing Bagitangai for the Badu Lay, Habasi Kanjabadagi, Nasi the Gi, Akoi Mapam Masida. Tongan ba IDP chinaw singna atat akham leitana nongma kang da nai khoi relay sit-in protest sing asi dagi hugok chare matam thaduna changjala gadoriba khongjang sing asi da aikoi meyam punna auction minaba amadi lengak pa sing asi na masagi mathok tau yardragadi miyam na illaga tohan gadabani haiba adu mo khongpham ado aikoi leminaba matam yaure Wakami famadu da saruk yakiba IDP amana lengak asina normal duty amadi kumai harau tawrabanina irang asina sokalaba singkhong singa da leiba lanjenariba sing saliba sahi asige December tha fawbugi manungda changhan lagani haina state amadi central government na thajaba pikhiba adu thabakta onthopiro haiki Nasidagi December thasi nasigi tang amadagi hawrabanina sarkar asigi tofam thopamagi magi tofam thopa normal duty normal responsibility hawa kumai tofam thopa tobu loikra sarkar na pibi khiba deadline December thasi gi manungda chingthong chingya da leba IDP sing hanjalangani habado gasigi numitsidagi koi masing thiba hawjarabani aduna December tha thobu manungda hanjalan biu haina relay sit-in protest mainly organized by Kokomi amasung apunba leba miyam gi ye makhada sinjariba si Mathang Naina, Hariba December Tasima left Zatagani. Amaramna Kokomigi convener Kurazam Athobana Lusingba Mihut Kambu Amaga Luina IDP Singe representative oina Iko Amada Dolai Tabi Dege Lanjana Duna Lerekpa Korom Dharmendra Amade Kurazam Ziten Yauba Mihut Kambu Amana Manipuri governor Amade Chief Secretary the IDP Sing December Tafabugi Manungda Masage Mayumda Hanjil Hanabage Tabak Sing Tabak oina Pangtuk Naba Memorandum Ama Pisan Kre Memorandum Pisan Baduga Mari Lena Governor Gi Get Mamangda convener Kurazam Athobana Manipulengaki governor Lusingba Mihut Kambu
Kangbu amana mamangda IDP sing yauna pangthukeba mifamda thajaba pikibagi matung ina December tha fawbugi manungda periphery degi lanjana duna leiba IDP sing masa masagi mayumda hanjil halagani haina Pikiba Thazaba Adu Tabakta Ontok Naba Ngasigi, Memorandum Asi Reminder Oina Pisan Bane, Lengaki Maike de Gingasi, Pishili Reminder Asigi Chap Chaba Pakum, Laktriba Faba Kokomina, Numit Kodingi, Governor Amadi Chief Secretary da Ningsing Charol Pisan Gani Haike. Number Tamanusida, Numit Kutrama Twinisia, Kutekuna, Masing Pagani, Adu Gangasina, Hanba, Ningsing Charol Pisan Manumini, Hayingshu, Pakum Laktaga, the Hayingshu, Ningsing Charol Pisan Jagani, Hangsisu Laktaga, the Hangsisun Pisan Jagani. December tha manung se ko continuously ko gi makai dagi resettlement gi thabak se hore smai tawre haiba thajab ama lakti pawdi December manung se de koi makoi da ningjing ba lepe yade haiba wakalon da chatha gadori ba relay sidin protest asi manung channa memorandum pisan be thabak se nukti gi chatha jagani ana thamjage Pradhanmantri Gram Sadak Yojana Pm-Istv Sahi Kungamanga Surapagi Silver Jubilee ke Tharam Pangthokre Quality Laina Thabak Tahunba Suna Engineer Singh Thaudang Wegadabani Haina Chief Secretary Punit Kumar Goel na haikre Manipur State Rural Road Development Agency ge Rural Engineering Department Sinduna Simarung Deleba Classic Grande da Pangthopa Silver Jubilee ge Tharam Aduda Manipur ge Chief Secretary Punit Kumar Goel Commissioner RDNPR Government of Manipur Suman Singh Chief Engineer Rural Engineering Department MSRRDA TIS Tembana Tharum Adugi Atoi Mithulan Singh Oi Saruk Yake Chief Secretary Punit Kumar Goel na makha taraduna Pangtholiba Tharum asi Pm-Istv ge maru eba milestone amane Manipur Pm-Istv ge makhada CM kiba lambi sing asi sada Manifuga Tail Wesinba Ngamniba Ase Planner Singna Thamkiba Miyeng Thabak Wesinaba Honakibada Awaba Tidana Honakiba Aduna Ngambane India government ki Anoba scheme PM Zanman Asuna Kwaidigi Swatariba Tribe Singna Kundaba Mapamge Lambi Sembadoriba Sida Manipurgi Onasu Kilometer Kuntraga Manga Sangba Lambi Amagasu Semgadoribane Pm-Istv Phase 3 Gi Waina Ladiba Isu Asi Atubada Luisilaga Thabak Suba Honaba Honagani Haibigi Tazabalay Engineer Singi Maru Eba Thaudang Asi Suriba Thabak Sing Asi Quality Laina Suhanaba Yengsin Bio Quality Laina Sukiba Thabak Sing Maintenance Ki Mathau Lairoi Pm-Istv Gi Guideline Ngahanba Asi Wegadabani Haike. Quality of work depends a lot on our engineers who are on the ground, whoever is signing the measurement book. Although we may have a third party checks and all those things are there, but the primary responsibility is of the AE and JE on the ground, and there are many CPWD, PWD guidelines. What percentage has to be checked by executive engineer, what percentage to be by SC, chief engineers. So my request will be, this is a very unique opportunity, so we should carefully follow those guidelines, check the quality of works. The better the quality, the less is the maintenance money required. So I'll once again request the chief engineer, all the engineers who are on the ground, please check the quality of these works. Chief Engineer Rural Engineering Department MSRRDA KIS Temana Pm-Istv Phase 1, 2, 3 amasung PM Zanman gi Thabak Masing Lising Ani Sani Kungamapan gi Manungda Thabak Lising Ama Zamapan Kuntragama Tulusin Mangamkre Masigi Asang Balambi Asuna Kilometer Lising Trani Toy Samri Mautagama Toy gi Manungda Lising Tara Zamapan Tara Mapung Fanalusin Ke Apun Masan Pamalupa Kro Lising Mari Chatret Marifurom Oi Pm-Istv Phase 4 gi Oina Lising Intragama Toy gi Census Makada State ki Habitation Survey Status Matung Ina Thabak Sahum Marifuga Humdoi Tagatpagi Manungda SRRDA na Thabak Sahum Humdraga Humdoi approved Tore Nirdagi Makada Habitation Survey Status Matung Ina Sahum Humdraga Humdoi Tagatpadege Sahum Kunga Mari approved Tore pending da Taramanga Lady State ke justification ge Thabak Kuntra Humdoi na pending Wede Jiwa Sadak Status ke Thabak State Asida Paikat Pahaukre Nirdana approved Torokpa Samni Nifuga Mapan kilometer ge Manungda Sama Kuntrago Humdoi Habitation ge Geo Sadak Loire Haike. As we celebrate the completion of 25 years of our experience, I request to all the persons, engineers and officials who are engaged in this construction of PM-Istv stores to take a place that, with our 25 years of experience, we should resolve to give a better and more durable roads to our people.
lamdam asigi isu singda tokai ba wakhalolna mang tharaga magi aningma pamba singda sanarabadi mai papu ngamloi haina CCSK gi president Jitendra Ningumbana CCSK gi tara mathorek suba mapok kumon numit tharam da haikre wangkai kunau sabam lekai de leiba citizens club ta apun mana amata ngairaba lambi ni haiba hiram asida pangthukiba thoram aduda lamlai SC MLA Khongban Tabam Ibomsa wangkai SC MLA Thangjam Arun Kumar amade CCSK gi president Jitendra Ningumbana maruba musing wana sarup ya ke loinana thoram ajuga mari leinana lamdam asigi thodo wathok kaya da miyam gi asok open yarok pamatamda thawai yauna mathau pangthokiba Indian Red Cross Society Manipur amadi paumi yauna tungan ba lup kaya ge lusing basingda asam khudul sing tamdune kai khumna bas utke Jitendra Ningombana makha taraduna hana pangthokiba sangai festival asi Festival of Tourism nate Festival of Bureaucrats Officer ni lamdam asigi isus singda tokai wakhalolna mang tharak magi aningma pamba singda chanarabadi mai papang ngamloi maram asina aikoi amato ina punna chanminarabadi isu sing thengnaba mai papangam gani haike Tongkai lambi de chalakanda tongkai ba wakhalom da mang tharagana mana aningba apamba singdo aduna mang tharga chapminaragadi ekoi lairiba lansiri gi koi mai pakbu ngani haibagi thajabo leitebada marum oina ekoi amakaktung oiba lambi da tongan ba wakhal tongan ba ideology leiba taragu so ekoi apanbagi oiba imalai ba nungsi ba haibasidi ekoi khudung to loina khanbanina imalai ba nungsi basina mang da tharakana ekoi na kari compromise obo yabagi ekoi maselni ko matop nate asida ekoi tongmina kanda Malay baksi kerminasi aduga hojik oriba isu sida ngasi akoi ngarang lusin giba sangai festival se mukun di akoi gi lamkoi kumahini gai hai the Festival of Tourism ina adu akoi gi madu haining de masi Festival of some bureaucrat officer na mai haining aduga namtha duna thambira ba miwi kangu singda hena namthan nabgi poram amaga sinba aduga makumi mani haina ai faina ai tentang na thamjage Porong Park Crossing dagi gongma fawagi wangkai ayang pali lambi matam stangna siamdana lakpadagi lambi asigi mafam kayada ngarang dagi hauduna matam kaktana lambi thingbagi khongjang sili ngasi Porong Park Crossing wangkai ayang pali sakpram leirak mapa amade wangkai ayang pali ningthem pukri mapal mamangi lambi gi saruk singda mafam adugi mera paibi amadi imaiba singna lambi thingba amadi uwa phaijinduna chatok sasinda thingke lambi thingjinba asuna lambi asi fawduna saliba miyamda sauna kudongsa da pikre lambi thingbagi khongjang sangsili Imaibel Singh Maikadigi Fongdorpada Porong Park Crossing dege Kongba Fabage Yangpali Lambi Asi Sahi Tara Rom Hiena Siamdana Lakde Hauzik Lambi Pakthok Pagaloinana Drain Sanbigi Tabak Khara Paikatpa Urabasu Lambi gi Phibam Asi Yamna Phattabana Ufulka Hiena Hobudigi Ana Ayek Leiriba Ana Ayek Kaya Angang Amadi Ahal Kaya Anaba Yaurakle Asiguma Fiam Asada Mari Lenaba Singna Atubada Lambi Asi Semjindrabade Kwasaunaraba Miyamna Lambi Asi Taukhai Khongjang Sangsilagani Haibagi Pafam Pongdopagaloinana Lambi Sembiyo Haibo Kolau Kaya Sulauke Lambi Atuba Matam Sembiyo Amadi Satpa Yanaba Aikogi Mayaida Sembiyo now yet the season that you saw Drain City Bokogi did Tabi Amalai Heaveni Adana Lambi Si Akogi Punpopa Nong Tagana Lainang Popa Upunsina Maram Moraga, Nageki, Nangsing, Ahalaman, Loina Lokungba, Esma, Nava, Sassingba, I am a matter of Padigi, High Belambia, Atumatam, the Simbio, Haiduna, I call him Ayang Pali, Maya Paibi, Maning Amadi, Mamangi, Imai Singna, Marang the Sansa Labo Pongangasi, I call Lepalaitana, Yanadi Papa, Sansin the Kigan Haba Pharmacy, Media get from the Tamsari. Kongan, Nasigan, Mini, Suna Sanjin, Zaba, Hogzara, Adubu, Mamang, Dakoi, Kayara, and Lambi Sigi, Matang, Dakoi. Sembi naba haijagrazu aikoi kananasu tabidrabanina haujikin mari lainaba authority na atuba matamda lambi je sembi dragadi akoi mayamna akoi lepakpa akoi lambi je taukhaiba khande gari khande se akoi na lepakani aduga akoi hujik lambi je yamna uful hauba maramna angang kaya school kariba adagi ahal laman kaya da akoi laina kaya lakbagi pibam do lakhe aduna hauji akoi na kari chu waba laitana lambi je chendri ba akoi khongjang je maka ta na dum chathagi gani atuba matamda lambi atuba matamda lambi ayang paligi lambi
Kumja lising ani kuntrada HIV/AIDS mapung phana muthanaba aikoi punna thengnaminaba tangai fadi haina Max ki President su oidiba Health and Family Welfare Commissioner Suman Singna phongdokre wafamasi Manipur State AIDS Control Society na sinduna overcoming disruption transforming the AIDS response thaba thimda state level World AIDS Day Manipur State Film Development Society auditorium da pangthukiba tharam da phongdokhibane Thoram adu the Health and Family Welfare ki Commissioner amadi Max ki President Suman Singh, Special Secretary Health Kengu Zuringla, Special Secretary Health Somarjit Chalam, Director Health Services Dr. N. Hemantik Kumar, Manipur State AIDS Control Society ki Project Director Samin Ahmad Sahan Singba Sarubyaki, Thoram adu the HIV/AIDS kamari lenana, Tabak Toriba Health Center NGO ART Center na Singbada, Manapiduni Kai Kunabasu Utke, Thoram adu the Suman Singh Namakata Kibada, Malim Yu Analising ani Kuntra the HIV/AIDS Mapung Fana Manghanaba 95 Masagi status Kangzaba Haidiba Sada Maudraga Manga Adu anti-retroviral therapy ART status Kangzaba Amadi ART Sinariba Singi Sada Maudraga Manga Barrel Lot suppressed over Hibase Tangai Fadabane Haidiba Pandam Asi Pangnaba Community Signa support Tawage Matakta Civil Service Organization Signa Su Taudang Lauhaning Haiki. I hope the act will empower people living with HIV and protect them from any kind of stigma, discrimination, and also in ending the inequalities. The girl here who came and shared her experience, that's quite remarkable thing, and she's a courageous girl, and we hope that people out there get a message from this. We are actually very close to something called total elimination, and we are working. That's where I was mentioning this 95, 95, 95, these 3 95s are to be achieved by concerted effort with the help of all of us and all the stakeholders. World AIDS Day ge Tharamasi Royal Academy of Law Oinam gi IQSC amadi Red Ribbon Club Royal Academy of Law Oinam na sinduna Nambol Foizing Awang Lekai de leba Anoba Khongthang Rehabilitation Center Foizing de su pangthokre Overcoming disruption, transforming the AIDS response hybrid team da pangthukiba thoram adu da Royal Academy of Law Oinam gi Principal Eliza Mesnamna World AIDS Day na lakpada lamdam asida leiriba mipung khudimakna mayai kabani sa amadi drakta gi lapthoktuna leiba ngambaga luinena masamu faba khunai amagi damakta aikoi punna wakhal taminaduna afaba khunai ama sembada aikoi khudimakki thaudang lei haibadu khangminaduna afaba Manipur ama oina bokhona minarasi haiki Royal Academy of Law Oinamgi students sing amadi staff singa rehabilitation center sida lairiba khoigi inmate sing students sing se sisiga ko instruction program na tawnana ba haiduna laksabani mayai karabani sasidagi thadokna na ba isa phana leinana ba amadi hakchang phana leinana bagi pandamda akoi lifestyle se kitang hongaga drug free society amadi achangba Manipur ama oinana ba haina aina message thamjari World AIDS Day gi Tharam Kripa Society na su sinduna Kaisampata leba office da pangthokre overcoming disruption transforming the AIDS response ta haiba sahi asigi thim da pangthokiba Tharam aduga mari leinana leina asuna maram oraga laikhidraba miyo singi maphamda leisu katuna ikai khumnabasu utke Manipuri Londa Mahi Tamba Panghalu Haina Impal College ki Mahiru Singna Human Chen Siamduna Kongjang Sangsinkre MSF ki Thomu Sing Yauna College asige get mamang da pangthopa protest aduda Mahiru Singna kholau lauduna yaning da ba phongdoke masa masa ge maram damge Lon Singda Mahima Sing tamhangadabani Haina NAP 2020 da pideba guideline thabak to onthoktuna school college samadi university ge thakta tamliba direct sing amadi reference book sing Manipuri Lol da tamalu Haina Sangsinkiba Kongjang aduda college asige BA 5th semester gi mahiroi warangtham singkai nganbana loan nat chanabi ge pukai langai na thalabalam dam asigi so NB 2020 na piriba guidelines sing thabakta onthoktuna mahiru singda Manipuri loan da mahitamba phanghandre masige matangda mamangi governor yauna memorandum piduna taksin kibal laikre adubu thabakta onthoraktabadege khongjang sangsin kibane asiguma khongjang singda miyamna su mateng pangbiyu haiki Manipur Sarkarna 2020 gi NEP da
mayik seng ni dun leiraba khoi gi masa masa gi maram dem goba maronda mai masing tamhan gedabani haibase khoi manipur da ngasi su ipai bu sing thambiramba loan ye pukai sona leiraba se ngasi namsin biduna mai masing tambada tungda hogalai balumbi oi hogadariba satra khoi mayam singda mama leba nusi base wala kadrana khanjabadagi khongjang se sangsin jabani manipur gi governor AK balada su memorandum kama pisin gi wasu leijare memorandum pisin khrabasu thabak toin ontho to birak tabana maram moraga ngasi manipur le riba praja mayam amadi mahirulup kana thabak toin ontho roi dabra haibagi mi paibadu poksabadagi ngasi khongjang se sangsin jabani akhoi ngasi sangsin liba khongjang se manipur miyam amadi mahiroi singna support tabiu DM Community College के नोडल ऑफिसर सिंधोपगी ऑर्डर चनब यारोई हाइना DM College of Science Student Union के जनरल सेक्रेटरी ओ इमर्सियन हाइक्रे वामुसिंग उनबा अमदा महाना मखातना DM College of Science हाइबसी धना मंजूरी यूनिवर्सिटी के कॉन्स्टिट्यूएंट कॉलेज अमनी अमसुंग कॉलेज असिगे मखादा हांगलिबा वोकेशनल अमसुंग स्किल के तंभम ओदिबा DM Community College DDU कौशल केंद्र असिसु धना मंजूरी यूनिवर्सिटी के मनुंग संफम थोए कॉलेज असिना धना मंजूरी यूनिवर्सिटी दा काफम थोपा फी कारी लोइना एग्जामिनेशन सिंगसोदना मंजूरी यूनिवर्सिटी ना पांगथोकले अमदी डिग्री सर्टिफिकेट लोइना यूनिवर्सिटी असना पीरे लोइना DM कॉलेज ऑफ साइंस के प्रिंसिपल के कंट्रोल मखादा थबक खुदिमक पांगथोकले दना मंजूरी यूनिवर्सिटी असे हौकिबा सेलिसिंग अनि कुनगु हमदोइता डायरेक्टोरेट ऑफ यूनिवर्सिटी एंड हायर एजुकेशन रेगे खाइदोपगे by fabrication order thoke order asige mamang didi DM Community College ke nodal officer ase higher and technical education department na hapame adubo hojikti order khudimak danamanjari university na thopam thoi maramdi university ge autonomy ama leijai haribo wafam asigi ona tainabada haukiba November kunga tare sing ani kunga mangada higher and technical education department ke commissioner ningthawjam dio freena DM Community College DDU kausal kendra ge nodal officer sindopugi order ama thoke mai pana college asibo sathariba puksel senga thabak tawjariba nodal officer Professor L Hemchandrabu karigumba maram amata leitana kana gumba kharaga loktunaraga sinba manba mawungda थोरप ऑर्डर असी यूनियन असना याब ngamloi amadi order asi khudakta kakkadabane university ge manungi thabakti university na tawbiyu amadi nodal officer sinbegi order adu dhanamajari university authority na khudakta yengsinbiyu haike Hojik pami basi nodal officer ki order thoi basi dana manjuri ki administrative head oriba service na intervene tawbiyu akoi numit mangani ki matam pijage sibu ki manung da hek tawtaba taradi akoi chhatra mayam gi oiba akanba ihau mayam ama sanjalagani akoi gi oja Hemchandra ma ki mamangda leramba nodal officer mayam amana funding agency mayam de ki paisa sizinaraga misuse tawba mayam amadi tumina loisanagraga ma ki matamdana funding agency amta leitara college asibu yamna fanaba kanna shenga tawriba mayam asibu kaisu udana leitana khanbiba si akoi gi student union side gi yajaningde Kuki singna Imphal iske letan pokpi maning uyok singda lambi kaktuna semleba asibu mari lenaba lengakna lambi asibu semada athing ba pidana laithokpa asibu yaningdaba utuna haukiba mamangthage November kunga pandike chatharaki buwaka mi phangasisu letan pokpi khunda makatana chathakre hari buwaka mi phamasi lengakna khunja singna pamliba demand sing thabak koina pangthoktriba phaba leptana chathakigani hairi Hojik Dhanamajari University के constituent college ama oidiba LMS Law College asi matamga chanadaba mawungda hanthaba thakta leiba college amagi mawung leiriba asi laibak thibani haina LMS Law College ke general secretary Yangkhom Wangthoina Paumusing unabada phongdorakde mana makhatana Bar Council of India na sakanglaba Law College amasu oidiba college asi DM University da lesingni talaka tarete constituent college ama oiduna lakhibani adubo college asi gi oiba hostel canteen library na singba laitaba asna college asi yamna hanthaba thakta leire athubada mali lenaba authority na yengsinbiu college asi ge pm khangsin usinadana laithokpi gano phongdokhi Hanagi Sip Minister N Birena Imphal East District ke manung sanba hangang singda ahanba wena semgat keba rope way project ayam basaruk loisilakle thabak asibu paikaliba mari lenaba official singna sangyang tawduna yengba hokre rope way asi Manipur da tourism amadi cultural heritage chawkhat hanbada natana sel thungi phibam phagat hanabage pandamda paikhat khibane hauji pawgi marathon aten break ama laminasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Tada! Give him a key, you know. As a become more. Sige yung say, next time tinacheksin na laksi laga tamko ba nine. Tadarang se, juhar habaga amta kidrabo. Asum na, mayam na machalbog na option lugum. Masige yung masilug, aso yung an ko kada batagi. Next time tina ngap seli. Next time juhar habating ngaktok na nabasim bani. Zaman technology siya naman na concrete katok na tinaba matanda. Kapag amuk kaya na henggal adli. Next TMT, strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup. Break tungda makata ba pauda Salaikan Balub SKL Central Committee CCG Sahigi oina pangtoba winter session ningtham mifam ngasi Manipur ke tungan ba district sing da leiba unit singe mihu sing saruk yadana Thawbal district ki ukong sang maning sing da leiba Salai Ecotourism Park ta laikhitraba SKL ge founder chairman Salai Sha Kongam Elias Akoizam Jugendroge Anirak Suba Death Anniversary Tharumga Rina Pangthokre SKL ge chairman Salaisa L Gofalna Aikoi ge leiba system asana aikoi da piriba saitheng ase masing thingamdana laikre ngasi ma kwaidigi sauna thengnari ba saitheng ase isani isagi yumda phawba leiba ngamlaktaba asini haike SKL ge general secretary L Kanglaisana second death anniversary of our beloved founder chairman SKL ge mitam thamliba amade nauna semgatpa hawlakliba community hall asigi mafam Salai Ecotourism pa ukong sang haina khangnariba ahal laman isil inaw amade miyam ge mating dege pangthokpani haike Aikhoida ngasi thengnariba problem sidi masing thingamdrba problem mayam amane because of aikhoigi leiriba system asina aikhoida piriba se masi awab ngatani miot minei ngaktani aduna masidi singthabata loibin nai hoi Sige mayam sige marakta khwaidagi luribadi aikhoina iyumda leiba yarakta sineba aikhoigi iram si iram oirakta sineba khwai luris aigi mangda lesin beramba moregi ozai nausa magi mayumda leiba phangba misakamani khwaidagi maruida aikhoigi mangda taribu wahangdi asinga what shall we do now Nupilal Association Manipuna Sinduna Thabum ama subna chathagada ba Marifutaruk suba Nupilal Ningsing Thoram ngasi tera Lokrakpam Laikai Maibi director leiba Association asigi head office su oiriba Ima Rajani ge sanglenda hogdokre Thoram aduda Association asigi president Waikom Bormani leimana Lusingduna Nupilal da laikhidraba Thauna Pharabi Ima singe mafamda Haikal Laikat tamduna ikai khumnabu utke Thabum ama subna chathagada ba Thoramasi ge matang the association ge secretary Thasanana Thoramasi association asina sahi khudingi leptana pangtuktuna lakde makadana December taragani thoida Sanagadu riba Nupila lila asigi damakta su association ge member punamana sem saba loire president Bormani leimana matam aduda British ke mayokta aikhoi ge leipak aikhoina ngakani haiduna ima sing aduna lorama thaudang adu tungda lakadaba miyo singna ningsingduna leihounaba Thoramasi pangthokpani haike Manipur ki lairiba miyam sina Manipur ki lairiba isa isu matik chaba singsena aikoi ki leibak se ngakchagani nakhoina tawning bada tawba miyo minai tawba se yaroi haiduna British ki maigokta ima singduna sangjal lamba dumba khongjang ado aikhoina hek miron isa isu punamak na khanghau janu haiduna aikhoina ima singduna tawramiba Association ki member khudimana ima singduna tawramba lalado miyamda kitang haiba haitaba ima singduna sigumba khongjang ma changjalami Manipur iramdam ki damakta ningkha tambagi damakta wairam sason thamba yaroi haiduna ngasi aikhoigi member khudimana 12 December da state level sidasu darama ama hoina usagani
International Day of Persons with Disabilities ka mari lenana ahalweba sing amade PWD singe assessment came ama ngasi District Administration ta Bisnupur Mera Yuba Bharatna CRCSRE Imphal NG Disabled Welfare Association DDRC Bisnupur amade Real Manipur ka khusam naraga Naso Bazar Community Hall da pangthokre ke madu ka mari lenana CRCSRE Imphal gi Director N Thoibina hairiba ke masi scheme ani ADIP amadi senior citizens singi RVY assessment toraga darkar leba wheelchairs walking stick spectacles amadi mathau taba khudimak assessment luar matungda Kanpur da leba Elimco da tharaga hariba polam sing asi pirakadabane ngasi pangtholiba kem asi Bisnupur district ki oina taragani chorak suba aroibu oina pangthopani haike asi program asida ahoi ki scheme ani ki damakta assessment tawjagani assessment ase Elimco haina Kanpur da leba government organization amagi makhada pangthok chabani assessment asi loikhraga Elimco na akoina beneficiary asuk leire haibo matungda makoina beneficiary sing dugi daka oiba audiologist sing sidang asida CRC degi laksaba audiologist sing piano anina prescribe toriba aids and assistive devices samna haiga wheelchair hearing aid walking stick LSPL asimyam sing se Elimco na tharakadabne kum amagi lau lokpa lueraga hangduna leiriba labuk singda koina satuna chinsak tmi pal tangliba sidage kokhanaba yamna kanna honariba Irabot Foundation Manipurna ningthamahi marong khunbagi manungstana ngasisu Imphal East District ki Andro Manaki Usol Khulda Grow Food More campaign gi makhada satuna chathaduna Chathok leba Hawaii Tharak Foundation asina pari ama henba lophamda maru hunkhre haina foundation asina thadrokpa cherol amana phongdurakle cherol asina makha taraduna IFM ge president ki S Gopen Luwangna marile naba department singna maru marang yenba matamda asengba lomu singda pinaba marile naba singda appeal tawre lomu singna su department na pirakleba maru marang sing ningtina chanaba pothok hena lehena bukhona haningi punna tasina duna thabak khara suba maramdom mai onsin duna putharaba semelol asi kalminarasi hairi collision against drugs and alcohol kadana lisang sina ngalingai matamdagi nisagi maidoka chatharakpa campaign saruk amok wena Manipur amasung Kunaida nisana piba chaitheng singbo pakthok saukthokna wakhal khanthamina bagi saruk amok wena ngarang kadana sinuna nomagi oba academic awareness program ama Wangwai Higher Secondary School da pangthokre maya kaba nisana mahiroi Kunaida piba chaitheng haiba hiramda chathakhiba thoram aduda kadagi general secretary Takhelambam Gitchandrana slide show piduna mahiroi singda nisana sohon makayagi matangna marik sumba wafam kya thamduna Mahirul Singda Wakal Tahan Ke Nisa Si Manipur Ge Mafam Kya da Yamna Laina Phanglakpana Naha Sing Nisa Sabage Sang Noma Ge Hengalakle Maram Aduna Laka Laka Yi Club Mera Paiwe Singna Phangandana Ba Amade Yolhanda Ba Mathok Tai Masuna Aikhui Ge Kunaibu Masamu Fana Thambada Yamasauna Mateng Pangani Amadi Tungda Pangthok Ningba Thabak Thorong Khudimakta Mai Pakani Haike Manipur da thokliba irang na maram oraga awaba taraba Manipur ge tongan ba relief camp taliba IDP singyaw na awaba taraba Iresa Singda alumni DM College of Science class 12 1996 amade 1999 TDC based na sinduna leptana mateng panglapugi makha tarakpu oina ngasisu kumbi awang high school relief camp ta kumbi apunbagi oina comprehensive health camp and eye checkup amade kumbi gi tongan ba mafam sing laiba IDP sing punna chako bagi tharam amasu pangthokre yama eye hospital amade we care Foundation ga punna kusam naraga pangthokiba thoram aduda kem asida cataract amadi atopa laina kaya na naraba ahal singbo yaima eye hospital da pukhalaktuna makoi taraga mari lemna surgery tawna ba makhata ba test tawba haukre Manipur da leiba yauna India ge manung amasung mapanda leikheba alumni ge members kaya na kem asigi damakta sawra mateng panglakhe makhata na su leptana lamdam asigi awaba tarba miyamda mateng pangkhigani haiki Mamangi akhoi health camp dasu adum ujiki we care foundation na hidak langthak dagi magi staff sing ke pubiraga mateng yamna pangbiki handaksu dudagi hengatlaga we care foundation gi through dagi akhoi ultrasound machine nung ke ECG machine dagi doctor mayam dagi staff mayam dagi pharmacist mayam puraga tobili se we care foundation dagi tawbirakpani sinchu we care foundation bu tak abukasu thakat akhoi na kai khumna bu chari
पांथोकपीबगीदमक्ता KIYDO की जनरल सेक्रेटरी N Sankarna थागतपा फोंदोरक्ले सिगी फ्री मेडिकल कैम्प असिदा अखोई आम इंटरेस्टिंग होय बाय तारे को पाकना फ्री मेडिकल कैम्प दा तगन दा बाय तारे अल्ट्रासाउंड मशीन ECG मशीन सिंग बाय को इंस्टॉल तोरगा लागिबो पेशेंट खुदिंग मोगी रिक्वायरमेंट की मतुंगिना डॉक्टर ये एडवाइस मतुंगिना फजना माय पाकना अखोई होजि सथजरी मसिगी दमक्तसु अखोई डेम कॉलेज इलिमिनारी सिलिनाउ सिंगु हन्ना अखोई किरो कुमी माकेरी को मोनिकाय खोनो सरी Siri Siri Gobindaji Temple Board amadi Siri Siri Gobindaji Brahma Sabana Gita Jayanti gi tharam pangthokre nimit asida Brahma Sabagi Ratna Singna Gita pa tawduna Gita pamjaba miyo singda tahan khibana mapung oiba tharam oike Hauji loiselakpada maruba pau amukahna Lanjinariba Singh mayum da hanjil handriba fauba tha amasubna IDP CSO amadi miyam na ngasidagi wakat khongjang sangsinba haukre Quality leina thabak tahonba asuna engineer singge thaudang oigedabani haina chief secretary Punit Kumar Goel na haikre Lamdam asigi isu singda tokai bu wakhalol na mang tharaga magi aningba pamba singda chatnarabadi mai papa ngamloi haina CCSK gi president Jitendra Ningumba na haikre amasung wangkai ayang poli lambi matam sangna semdana lakpudagi lambi asigi mafam kyada matam kaktana lambi thingbagi thongjang sangsin kre Hauji Fabagi da ISTV na sanduksiriba pamatang aswada tensin jari miyang tabiriba mayam punna mapustu amuka anna kurum jari